ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔ ꯂꯥꯛꯏ ꯃꯊꯦꯜꯁꯦ ꯍꯪꯒꯥꯝ ꯊꯣꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯀꯩꯅꯣꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯣ ꯑꯗꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣ ꯍꯋꯥꯏꯖꯥꯔ ꯊꯥ ꯊꯣꯡꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯩꯗꯧꯔ hào vào ngoài ra mình làm gì đó hào đấy hào đấy mai hồi rồi tha cùng nên hào hào cái này rộng hàng lắm trong cha được cười không ra gì cái này cha thì nó càng cha đẹp ạ 카멘 브라운 그 브라운 막 3월도 너 브라운 뭐 그럼 니냐 이 짜들 입은 뒤에 하우자 하우 하우 정말래 cái nồi gì căng mày chết cái mua để ăn gì quá kìa nó lệch cái sọ nó thùng hỏng ô 거의 좀 먹자 왜 잘해
ꯍꯦꯟꯖꯥꯡꯗꯤ ꯈꯇꯝ ꯑꯗꯨꯅ ꯑꯩ ꯍꯪꯒꯥꯝ ꯃꯈꯣꯛꯁꯤꯗꯤ ꯆꯥꯕꯗꯤ ꯍꯩꯅꯗꯦ ꯁꯥꯏꯠꯇ ꯊꯝꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯣꯛꯄꯧꯕꯅꯤꯅꯦ ꯑꯩ ꯆꯥꯏꯕ ꯑꯩꯗꯤ ꯀꯣꯛ ꯍꯥꯀꯠꯆꯩ ꯆꯥꯕꯁꯦ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯦꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯊꯦꯜ ꯑꯍꯥꯎꯕ ꯆꯥꯕꯅꯤ ꯍꯥꯏꯕꯗꯤ ꯕꯣꯔꯥ ꯑꯂꯨ ꯀꯥꯡꯃꯦꯠꯀ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯟꯅ ꯀꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯃꯊꯦꯜꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝ ꯏꯕꯦꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯆꯥꯏꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯀꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗꯣ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯕꯥꯏ